ꯃꯌꯥꯝ ꯉꯁꯤꯗꯤ ꯆꯥꯅꯕꯁꯦ ꯃꯄꯥꯟꯗꯩ ꯑꯣꯏꯅ ꯂꯩꯔꯛꯑꯦ ꯌꯨꯝꯗ ꯊꯣꯡꯗ꯭ꯔꯦꯕꯀꯣ Tibetan ꯔꯦꯁꯇꯨꯔꯦꯟꯗꯩꯅꯦ ꯑꯗꯣ ꯑꯩꯅ ꯆꯥꯗꯣꯏꯁꯦ ꯁꯤꯁꯤꯅ ꯊꯨꯛꯄꯥꯅꯦꯕꯀꯣ ꯁꯤꯁꯦ ꯑꯩ ꯃꯃꯥꯡꯗ ꯆꯤꯀꯟꯒꯤ ꯑꯗꯨꯝ ꯆꯥꯔꯦ ꯑꯗꯣ ꯕꯤꯐꯀꯤꯗꯤ ꯆꯥꯗ꯭ꯔꯤꯕ ꯑꯗꯣ ꯑꯩ ꯉꯁꯤꯒꯤꯁꯦ ꯕꯤꯐ ꯊꯨꯛꯄꯥꯅꯦ ꯑꯩꯅ ꯆꯥꯗꯣꯏꯁꯦ ꯑꯗꯒꯤ ꯁꯤꯁꯤꯅ ꯃꯣꯏꯒꯤ ꯌꯥꯝ ꯐꯥꯎꯕ ꯂꯥꯄꯤꯡꯗꯣ ꯁꯤꯁꯨ ꯕꯤꯐꯀꯤꯅꯦꯕꯀꯣ ꯑꯗꯒꯤ ꯁꯤꯁꯤꯅ ꯆꯤꯀꯟꯅꯦ ꯆꯤꯀꯟ ꯋꯤꯠ ꯕ꯭ꯂꯦꯛ ꯄꯦꯄꯔ ꯑꯗꯒꯤ ꯁꯤꯁꯤꯅ ꯕꯣꯛꯆꯣꯏꯒ ꯕꯤꯐꯀ ꯊꯣꯡꯕꯀꯣ ꯁꯤ ꯑꯩ ꯇ꯭ꯔꯥꯏ ꯇꯧꯗ꯭ꯔꯤ ꯁꯤꯁꯤꯁꯨ ꯗ꯭ꯔꯥꯏꯗꯨꯗꯤ ꯆꯥꯔꯦ ꯑꯗꯣ ꯃꯣꯏꯒꯤꯁꯦ ꯒ꯭ꯔꯦꯚꯤ ꯌꯥꯎꯋꯦ ꯁꯤ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯑꯗꯨꯁꯨ ꯌꯦꯡꯉꯁꯦ ꯑꯗꯩ ꯁꯤꯁꯤꯁꯨ ꯕꯤꯐꯀꯤꯅꯦꯕꯀꯣ ꯕꯤꯐꯀꯤ ꯃꯣꯃꯣꯅꯦ ꯌꯥꯝ ꯆꯥꯎꯋꯦ ꯃꯣꯏ ꯃꯣꯃꯣꯁꯦ ꯌꯥꯝ ꯐꯖꯅ ꯇꯧꯔꯛꯑꯦ ꯆꯤꯀꯟ ꯕꯤꯐꯀꯤ ꯃꯣꯃꯣꯅꯦ ꯑꯩ ꯉꯁꯤꯁꯦ ꯄꯨꯔꯥ ꯍꯥꯏꯕꯗꯤ ꯇꯣꯉꯥꯟꯅ ꯆꯥꯔꯁꯦ ꯑꯗꯣ ꯁꯤꯁꯤꯁꯨ ꯕꯤꯐꯀꯤ ꯐ꯭ꯔꯥꯏꯗ ꯔꯥꯏꯁ ꯁꯤꯗꯅ ꯃꯣꯏ ꯆꯠꯅꯤꯒꯨꯝꯕ ꯈꯔ ꯌꯥꯎꯔꯛꯑꯦ ꯑꯗꯣ ꯆꯥꯕ ꯍꯧꯔꯁꯤ ꯃꯌꯥꯝ ꯁꯤ ꯍꯥꯟꯅ ꯆꯥꯕ ꯍꯧꯔꯛꯑꯒꯦꯀꯣ ꯑꯁ ꯍꯥꯎꯗꯧ ꯃꯥꯜꯂꯦ 하왜? ꯌꯥꯝꯊꯤ ꯍꯥꯎꯋꯦ ꯃꯌꯥꯝ ꯃꯌꯥꯝ ꯊꯨꯛꯄꯥ ꯇ꯭ꯔꯥꯏ ꯇꯧꯕꯤꯔꯕ ꯁꯨꯝ ꯅꯨꯗꯜꯁꯀꯨꯝꯕꯗꯤ ꯃꯌꯥꯝ ꯆꯥꯏ ꯑꯗꯨꯕꯨ ꯊꯨꯛꯄꯥꯁꯦ ꯍꯥꯏꯗꯤ ꯁꯨꯞ ꯌꯥꯎꯔꯒ ꯁꯦꯝꯕꯁꯤꯅ ꯍꯦꯟꯅ ꯍꯥꯎꯋꯦꯕꯀꯣ ꯑꯗꯣ ꯇꯧꯗ꯭ꯔꯤꯕ ꯑꯣꯏꯇꯥꯔꯒꯗꯤ ꯑꯝꯇꯪ ꯇ꯭ꯔꯥꯏ ꯇꯧꯕꯤꯌꯣ ꯄꯥꯝꯗꯣ ꯏꯁꯣꯏꯃꯨꯛꯀꯤ ꯄꯥꯝꯅꯤ ꯈꯜꯂꯦ ꯑꯩꯁꯨ ꯌꯥꯝ ꯄꯥꯝꯃꯦꯕ ꯌꯥꯝꯊꯤ ꯍꯥꯎꯋꯦ ꯃꯌꯥꯝ ꯑꯗꯣ ꯉꯁꯤꯒꯤꯁꯤ ꯌꯥꯝꯃꯟꯗꯅ ꯀꯔꯝꯕ ꯆꯥꯗꯣꯏꯅꯣ ꯈꯪꯗ꯭ꯔꯦ ꯑꯗꯣ ꯂꯥꯏꯄꯤꯡꯁꯦ ꯑꯩ ꯈꯨꯠꯅ ꯁꯨꯝ ꯄꯥꯏꯔꯒꯦꯀꯣ ꯃꯣꯏꯒꯤ ꯁꯣꯁꯁꯦ ꯂꯨꯞꯄꯒ ꯆꯥꯔꯒꯦ ꯇꯨ ꯃꯣꯔꯣꯛ ꯁꯥꯗꯧ ꯃꯥꯜꯂꯦ ꯌꯥꯝ ꯍꯥꯎꯋꯦ ꯁꯤꯁꯤꯅ ꯃꯣꯔꯣꯛ ꯁꯥꯏ ꯁꯥꯏ ꯇꯧꯋꯦꯕ ꯌꯥꯝ ꯊꯤꯅ ꯍꯥꯎꯋꯦ ꯃꯌꯥꯝ ꯑꯩ ꯀꯩꯅꯣꯁꯦ ꯊꯨꯛꯄꯥꯁꯦ ꯍꯥꯟꯅ ꯈꯔ ꯌꯥꯝ ꯆꯥꯁꯤꯟꯈꯤꯒꯦ ꯃꯣꯏꯒꯤ ꯕꯤꯐꯁꯦ ꯌꯥꯝ ꯁꯥꯡ ꯁꯥꯡ ꯁꯨꯃꯥꯏꯅ ꯍꯥꯞꯄꯦꯕꯀꯣ ꯑꯗꯨꯅ ꯌꯥꯝ ꯏꯟꯇꯔꯦꯁꯇꯤꯡ ꯑꯣꯏ ꯆꯥꯕꯗ ꯁꯤꯁꯦ ꯀꯩꯅꯣ ꯈꯪꯗꯦ ꯃꯣꯏꯅ ꯍꯥꯄꯛꯄꯅꯦꯕ ꯍꯥꯎꯋꯦ ꯁꯤꯗꯁꯨ ꯕꯣꯛꯆꯣꯏ ꯌꯥꯎꯋꯦ ꯌꯥꯝ ꯊꯤꯅ ꯍꯥꯎꯋꯦ ꯃꯌꯥꯝ ꯄꯤꯁ ꯆꯥꯛꯁꯦ ꯌꯥꯝ ꯂꯥꯞꯅ ꯆꯥꯕꯩꯔꯥ ꯈꯪꯗꯦꯕꯀꯣ ꯂꯣꯏ ꯍꯥꯎꯋꯤ ꯇꯥꯏꯞ ꯇꯧꯋꯦ ꯉꯁꯤꯁꯦ ꯑꯩꯅ ꯑꯃꯨꯛ ꯆꯥꯔꯛꯄꯗꯗꯤ ꯃꯣꯏꯒꯤ ꯁꯤ ꯂꯥꯏꯄꯤꯡꯁꯦ ꯆꯤꯀꯟꯒꯤ ꯆꯥꯔꯛꯑꯦꯕꯀꯣ ꯑꯗꯨꯗꯤ ꯌꯥꯝ ꯀꯟꯅ ꯌꯧꯗꯦ ꯑꯗꯣ ꯉꯁꯤꯒꯤꯁꯤꯗꯤ ꯍꯥꯎꯋꯦ ꯌꯥꯝꯅ ꯁꯤꯁꯨ ꯍꯥꯎꯋꯦ ꯄꯤꯁꯇꯣ ꯌꯥꯝ ꯐꯖꯩ ꯑꯗꯣ ꯈꯨꯍꯥꯎ ꯑꯃ
ꯂꯣꯏꯗꯧꯔꯦ ꯊꯨꯛꯄꯥꯁꯦ ꯆꯥꯛꯈꯨꯝ ꯑꯅꯤ ꯑꯍꯨꯝꯗ ꯁꯨꯝ ꯍꯥꯎꯔꯦ ꯃꯣꯏꯁꯦ ꯊꯥꯎꯁꯨ ꯌꯥꯝ ꯀꯟꯅ ꯍꯥꯞꯇꯦꯕꯀꯣ ꯑꯇꯣꯞꯄ ꯔꯦꯁꯇꯨꯔꯦꯟ ꯑꯇꯣꯞꯄꯗ ꯁ꯭ꯋꯥꯏꯗꯁꯨ ꯑꯗꯨꯝ ꯌꯣꯜꯂꯦ ꯑꯗꯣ ꯍꯧꯖꯤꯛꯀꯤ ꯇꯤꯕꯦꯇꯟ ꯔꯦꯁꯇꯨꯔꯦꯟꯠꯇꯤ ꯃꯣꯏꯅ ꯍꯥꯏꯕꯗꯤ ꯍꯥꯎꯕꯁꯦ ꯏꯍꯦꯟ ꯍꯦꯜꯂꯦ ꯑꯇꯣꯞꯄꯗꯗꯤ ꯊꯥꯎꯒꯨꯝꯕ ꯌꯥꯝ ꯍꯥꯞꯆꯜꯂꯦꯕ ꯁꯤꯁꯤꯅ ꯃꯣꯏꯁꯦ ꯀꯃꯥꯏꯅ ꯁꯦꯝꯕꯅꯣ ꯈꯪꯗꯦ ꯌꯥꯝ ꯆꯝꯅ ꯍꯥꯎꯋꯦ ꯌꯥꯝꯅ ꯃꯣꯏꯁꯦ ꯑꯩꯅ ꯈ꯭ꯋꯥꯏ ꯄꯥꯝꯕꯅꯦꯕ ꯑꯗꯣ ꯉꯁꯤ ꯑꯁꯦꯡꯕꯩꯗꯤ ꯃꯄꯥꯟꯗ ꯑꯣꯏꯅ ꯆꯥꯁꯦꯅ ꯇꯧꯔꯝꯕꯅꯦꯕꯀꯣ ꯑꯗꯩꯗꯤ ꯑꯗꯨꯝ ꯑꯩꯁꯦ ꯚꯤꯗꯤꯑꯣ ꯅꯝꯗꯕꯁꯨ ꯀꯨꯏꯔꯦ ꯑꯗꯨꯅ ꯀꯟꯇꯦꯟ ꯑꯃ ꯁꯨꯝ ꯆꯥꯕꯒꯤ ꯑꯃ ꯑꯣꯏꯅ ꯁꯦꯝꯃꯒꯦꯅ ꯑꯩꯁꯦ ꯅꯝꯃꯛꯄꯅꯦꯕꯀꯣ ꯃꯌꯥꯝ ꯑꯗꯣ ꯃꯣꯏꯒꯤ ꯁꯤ ꯕꯤꯐꯀꯤ ꯐ꯭ꯔꯥꯏꯗ ꯔꯥꯏꯁꯁꯤꯁꯨ ꯌꯥꯝ ꯍꯥꯎꯕꯅꯦꯕꯀꯣ ꯑꯗꯣ ꯁꯤꯁꯨ ꯑꯃꯨꯛ ꯇ꯭ꯔꯥꯏ ꯇꯧꯔꯛꯀꯦ ꯑꯩ ꯉꯁꯤꯁꯦ ꯂꯣꯏꯔꯦ ꯄꯨꯔꯥ ꯁꯦꯠꯅꯦ ꯇꯧꯔꯤꯁꯦ ꯕꯤꯐ ꯉꯥꯛꯇꯅꯦ ꯑꯗꯨꯒ ꯆꯤꯛꯀꯟ ꯑꯃꯗꯤ ꯌꯥꯎꯔꯤ ꯁꯤ ꯉꯥꯛꯇꯪ ꯂꯩꯔ ꯆꯥꯔꯒꯦ ꯍꯥꯎꯋꯦ ꯃꯌꯥꯝ ꯃꯣꯃꯣꯁꯦ ꯑꯃꯨꯛ ꯇ꯭ꯔꯥꯏ ꯇꯧꯁꯤ ꯃꯣꯃꯣꯁꯦ ꯌꯥꯝ ꯊꯤꯅ ꯄꯤꯁꯁꯦ ꯆꯥꯎꯋꯦ ꯍꯥꯎꯋꯦ ꯃꯣꯔꯣꯛꯁꯨ ꯌꯥꯝ ꯁꯥꯏꯌꯦ ꯃꯣꯏ ꯁꯤꯁꯦ ꯆꯠꯅꯤꯁꯦ ꯍꯥꯎꯋꯦ ꯃꯣꯃꯣꯁꯨ ꯍꯥꯎꯋꯦ ꯂꯣꯏ ꯍꯥꯎꯋꯦ ꯉꯁꯤ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯈꯪꯗꯦ ꯅꯍꯥꯟꯃꯨꯛꯇ ꯑꯩꯅ ꯆꯥꯕ ꯀꯥꯟꯗꯗꯤ ꯁꯤ ꯂꯥꯄꯤꯡꯁꯤꯁꯨ ꯈꯔ ꯍꯥꯎꯇꯦ ꯑꯗꯩ ꯃꯣꯃꯣꯁꯤꯁꯨ ꯆꯤꯛꯀꯟꯒꯤꯗꯤ ꯀꯌꯥ ꯏꯌꯧ ꯌꯧꯗꯕ ꯇꯥꯏꯞ ꯇꯧꯕꯅꯦ ꯉꯁꯤꯒꯤꯁꯤꯗꯤ ꯄꯨꯔꯥ ꯃꯩ ꯇꯥꯔꯦ ꯆꯥꯛ ꯂꯥꯝꯕꯩꯔ ꯈꯪꯗꯦ ꯍꯧꯖꯤꯛꯀꯥꯟꯗꯤ ꯕꯦꯡꯒ꯭ꯂꯣꯔꯗꯁꯨ ꯊꯥꯏꯅꯗꯤ ꯅꯣꯔꯠ ꯏꯁꯀꯤ ꯔꯦꯁꯇꯨꯔꯦꯟꯁꯦ ꯌꯥꯝ ꯀꯟꯅ ꯂꯩꯇꯕꯅꯦꯕꯀꯣ ꯍꯧꯖꯤꯛꯀꯥꯟꯗꯤ ꯅꯣꯔꯠ ꯏꯁꯀꯤ ꯂꯣꯏꯅ ꯐꯪꯉꯦ ꯁꯤꯗꯁꯨ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯑꯣꯛ ꯃꯔꯤꯟꯒꯨꯝꯕ ꯑꯗꯩ ꯍꯋꯥꯏ ꯊꯣꯡꯕ ꯑꯣꯏꯒꯦꯔꯥ ꯁꯤꯗ ꯑꯅꯧ ꯑꯅꯧꯕ ꯃꯌꯥꯝ ꯍꯥꯡꯉꯛꯑꯦꯕꯀꯣ ꯑꯩꯈꯣꯏ ꯃꯅꯥꯛꯇ ꯑꯗꯣ ꯑꯩ ꯑꯗꯨꯝ ꯃꯔꯛꯇ ꯆꯠꯂꯒ ꯆꯥꯔꯛꯄ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯑꯗꯨꯝ ꯆꯥꯔꯛꯀꯦ ꯃꯣꯏꯒꯤꯁꯨ ꯃꯔꯛ ꯃꯔꯛꯇ ꯇꯣꯏꯅꯗꯤ ꯅꯠꯇꯕ ꯍꯣꯏ ꯍꯣꯏ ꯃꯌꯥꯝ ꯑꯗꯣ ꯑꯩ ꯁꯤ ꯐ꯭ꯔꯥꯏꯗ ꯔꯥꯏꯁꯁꯦꯀꯣ ꯈꯨꯠꯅ ꯑꯣꯏꯅ ꯆꯥꯔꯒꯦ ꯍꯥꯏꯗꯤ ꯁ꯭ꯄꯨꯟꯅ ꯁꯨꯝ ꯆꯥ ꯂꯩꯕꯁꯦ ꯑꯣꯛꯂꯛꯇꯔꯦꯕ ꯈꯨꯠꯄꯨꯗꯤ ꯑꯩ ꯉꯁꯥꯏꯗꯒꯤ ꯑꯗꯨꯝ ꯍꯥꯝꯃꯕꯅꯤ ꯐꯅꯌꯥꯝꯗꯤ ꯌꯥꯝꯕꯅꯤ ꯃꯌꯥꯝ ꯉꯁꯤꯒꯤ ꯑꯩꯒꯤ ꯃꯊꯦꯜ ꯃꯌꯥꯝꯁꯦ ꯁꯨꯝ ꯆꯥꯛ ꯂꯥꯝꯕꯅꯤꯅ ꯑꯣꯏꯗ꯭ꯔꯥꯅ ꯄꯨꯡꯂꯩ ꯂꯩꯁꯜꯂꯛꯄꯗꯣ ꯑꯗꯨꯒꯗꯤ ꯂꯣꯏ ꯂꯣꯏꯁꯟꯈ꯭ꯔꯦ
Yam hao. Quá nè. Mỗi dịp sẽ tiền này pizza của cháu không tôi vậy. Xin một tao sẽ là gì mẹ chicken with black pepper nè bị xem chảo này Manipuri type tàu mà thôi mà ăn gạo với cam khá lệ xin bây đây video xin ngasi de khoi naw pi khoi le na be naw pi hen thoi ma ga chamin again na khalam bane bako adu ma do ngarang di masa do kitang nungai te na tawba ai video se hai ba mamang da so ai na life ma taw matam dum hai bane ba ithana sum cha le do leidana company ma sum yaw di nungai ni na do ai je ma ga chamin again na plan di taw khalam bane ado ma da masa do ngam na le re ado ai video ma da so mi ke ma ga chamin na ke masa kala kan मैं मोमो से लोई सल चाब मोमो से पीसे चाउमन आई चांगमदे है yung tu चाउम तवे xem thì hao này một thấy rồi mẹ anh nói gì vậy thúc nun ra thân cái đấy bục sẽ xin đấy cái đấy sụp mà chúng em thật ra lười là nó ham mà thân cật cái bari đó bục thân cật lại hả vậy trang một đứa đó ai trang mình lỗi tàu rồi ạ trang một đứa đó không nhỉ ngủ sáng xí thôi ಅದು ꯌꯥꯝ ꯍꯥꯎꯋꯦꯕ ꯁꯤꯁꯦ ꯉꯁꯤꯅ ꯌꯥꯝ ꯈꯪꯗꯦ ꯃꯍꯥꯎꯁꯦ ꯇꯣꯉꯥꯟꯕ ꯇꯥꯏꯞ ꯇꯧꯋꯦꯕ ꯉꯍꯥꯟꯒꯩ ꯑꯩꯅ ꯆꯥꯕꯗꯒꯤ ꯃꯨꯊꯥꯏ ꯑꯗꯣ ꯃꯌꯥꯝ ꯑꯩꯁꯦ ꯀꯩꯅꯣꯁꯤꯁꯨ ꯊꯨꯛꯄꯥꯁꯤꯁꯨ ꯉꯍꯥꯟꯒꯩꯗꯤ ꯑꯗꯨꯝ ꯑꯩꯁꯦ ꯕꯥꯎꯜ ꯑꯃ ꯑꯗꯨꯝ ꯆꯥꯊꯣꯛꯄ ꯉꯝꯕꯅꯦ ꯑꯗꯣ ꯉꯁꯤꯗꯤ ꯆꯥꯕ ꯉꯝꯗ꯭ꯔꯦ ꯄꯨꯛꯁꯦ ꯄꯨꯔꯥ ꯊꯪꯒꯠꯈ꯭ꯔꯦꯕꯀꯣ ꯐ꯭ꯔꯥꯏꯗ ꯔꯥꯏꯁꯁꯨ ꯃꯌꯥꯝ ꯆꯥꯁꯟꯈ꯭ꯔꯦ ꯑꯗꯩ ꯍꯤꯟꯖꯥꯡꯁꯨ ꯄꯨꯔꯥ ꯃꯣꯏꯒꯤ ꯕꯤꯐ ꯀꯔꯤꯁꯤꯁꯨ ꯐꯖꯅ ꯆꯥꯁꯟꯈ꯭ꯔꯕꯅꯤꯅ ꯑꯗꯨꯅ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤꯗꯤ ꯁ꯭ꯋꯥꯏ ꯂꯣꯏꯁꯤꯜꯂꯒꯦ see you next time bye bye